Lakhipuronline puthokchaba April gi tang 19 Sagol se numit ki Khomjinba Pao tabirasi ahanba joining program ni Thoramasida Meghalaya gi hanagi CM Mukul Sangma Rajya Sabha gi MP Susmita Dev Lok Sabha gi MP Mahua Moitra amadi Nauna Assam TMC gi President oina Khankraba Ripun Bora Sarugyaki Thoramasi Assam Pradesh Congress Committee APCC gi President oiramba Ripun Borana Congress Thadoktuna TMC da join tobagi kharani manungda pangthokpani matungda Ripun Borabu TMC Assam Unit ki President oina khankibani TMC gi ariba thomi ama oina Dr. Maimom Santi Kumar gi ming Ripun Borana lauthoraki President ki warol piraduna Ripun Borana TMC bu Assam da yokhatnanaba honabada achoba thodang laukiba mioi kharagi ming lauthorakpada Dr. Santi Kumar gi ming su palakibani Tanja asida Meghalaya Rajya gi TMC President Mukul Sangmana Dr. Santi Kumar da onsil laduna nongna Meiteilonda Miteilon khangbra haina hanglaki tasengna hairabada awang nongpok ki rajniti da awonba ama soidana lakani haibasi mifam asina takle haina Dr. Santi Kumar na phongdorakli Sajibugi kuntare ni panba yumsa kaisha numita kasargi nungphau lekai mutum bijugi sangaida laing thau sanamahi thogol kanglup kasar masaloi sangi lining loising amade laing thau sanamahi thogol kanglup Palace Gate Imphal gi lining loi singa punna phamina khre Luching Purel Khangembam Bishwanath Tharommapu oikiba mifam asida nungphau lekai gi RK Osu Kumar na lining call sananaba lam marakta foot marfutara thread aduga mayungdana foot chamaga nifuna konba lam kathokpagi wafam phongdokre mifamda Imphaldagi lakhiba laing thok sanamei thogol kanglup ki miyoi sing Irom Rajen Salam Sanauton Okram Joy Henba Irom Tomba Takhelambam Rabi aduga Kasardagi laing thok thogol kanglup ki Khangembam Bishwanath Sagapam Biren Nongthombam Biren Kangabam Biren RK Ashok Kumar Ayekpam Numitlei aduga Jiribamdagi lengbirakhiba Mutum Hemanta amadi Sagolsem Sarat na chingba miyoi singna wangang khi hairi Kasar jila gi doluna konba mafamda Greenfield Plain tafam sabagi matangda bagan amadi lenga ki marakta tawna kiba chukti gi mayokta masing yamlaba thomi sing thoraktuna yaningdaba phongdokpagi kholaw lawkhre জীবন মননের সাথে জড়িত এই বাগান রক্ষা লড়াই চলছে চলবে ইনকলাব জিন্দাবাদ 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 ইনকলাব জিন্দাবাদ 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 ইনকলাব জিন্দাবাদ 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 Yanakiba chukti adugi matungda bagan gi thomi singna phangpham thokpa haksing phangdabagi pendaba phongdokladuna haukiba lebak pokpa numita Lalbag cha baganda mifam ama pangthokhi Saruk jakhiba Lalbag cha bagan Moina Sagar amadi Dolugi thomi sing yaningdaba kholaw lawraduna tawnakiba jana che adu lokthokduna anauba jana cherol ama amukhana inanaba dabi tawkhi haina Silchardagi Ajit Dasna paudam lagli Pao gi marak thanna nungairaba paujala ma pudana lakjari lamdam asida yan hanba oina yumda tangai phadana changba potlam sing adonggi yum phawba thinjarakpagi khudongchaba pizari kaithel gi mamalda phanglagadaba pochai sing asi kari karino haibadu aikhoi gi website ta changlaga yengbiu ngasimak order tobiu aikhoi gi website www.dukandar.com ahan bagi oina akaknaba mafam kharada home delivery gi khudongchaba pizari akupa marol gi damak mobile number 7896677707 da pau phawna biu Aroibada maruiba pau amukhanna Pradhan Mantri Narendra Modi ngasi Dibrugarh amadi Karbi Anglong jilada tongan ba thoram singda saruk yaragani Guwahati da pangthokkiba TMC gi joining program da mioi changa romna TMC da mingchankre Laing thau sanamahi thogol kanglup kasar amadi Imphal gi lining loising phaminakre lining kol sanana balam katkre
अमसुंग कासार जिला की दोलू चा बागान की थौमी सिंगना ग्रीनफील्ड प्लेन ताफम साबगी मतंगदा यानिंगदबगी खोलाव लाउख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोक जबा ngasi gi oinadi matang asida loijare।